ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯒꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯅꯤ ꯈꯟꯗꯨꯅ ꯃꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯗꯨꯅ ꯍꯌꯦꯡꯒꯤ ꯀ꯭ꯂꯥꯁ ꯔꯤꯌꯨꯅꯤꯌꯟꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯑꯩꯕꯨ ꯃꯇꯝ ꯂꯩꯕꯛꯀꯤꯕꯤꯛꯇ ꯅꯈꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ ꯔꯤꯌꯨꯅꯤꯌꯟꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯒꯤ ꯀꯦꯃꯦꯔꯥ ꯅꯝꯂꯗꯨꯅ ꯑꯁꯨꯛ ꯇꯥꯡꯕ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤ ꯌꯥꯎꯖꯕ ꯉꯝꯖꯕꯁꯤ ꯔꯣꯀꯤꯒꯤ ꯃꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯗꯨꯅ ꯔꯣꯀꯤꯕꯨ ꯂꯤꯂꯤꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯃꯥꯟꯅꯕ ꯖꯦꯛꯅꯁꯨ ꯔꯣꯀꯤꯕꯨ ꯊꯥꯒꯠꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯔꯣꯀꯤꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ, ꯃꯍꯥꯛꯀꯤ ꯑꯪꯀꯜꯁꯨ ꯃꯌꯥꯝꯅ ꯍꯦꯛꯇ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯪꯕ ꯉꯝꯅꯗ꯭ꯔꯤꯕ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯔꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤꯗꯤ ꯌꯨꯝꯒꯨꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯒꯤ ꯕ꯭ꯔꯗꯔ ꯔꯣꯀꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ, ꯑꯩꯁꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯈꯣꯏꯅ ꯕ꯭ꯔꯗꯔ ꯔꯣꯀꯤ ꯀꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯥꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯔꯣꯀꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯎꯈꯠꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤꯗ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯥꯖꯕ ꯊꯝꯕꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯥꯒꯤ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯜꯂꯨꯅꯨ, ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯆꯥꯕꯤꯌꯨ, ꯑꯋꯥꯠꯄ ꯂꯩꯇꯅ ꯉꯁꯤꯒꯤ ꯕꯤꯜ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯔꯣꯀꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯖꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯁꯨꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯑꯃꯨꯛ ꯉꯔꯥꯡꯗꯤ ꯗꯦꯕꯤꯠꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯪꯕ ꯏꯀꯥꯏꯕꯗꯒꯤ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯄꯩꯁꯥꯅꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯗꯦꯕꯤꯠ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤꯅꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯔꯤꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ, ꯃꯁꯤꯗꯕꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯁꯦꯟ ꯄꯥꯏꯕ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯤꯅꯤꯠ ꯑꯃꯗ ꯃꯍꯥꯛꯀ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃꯁꯨ ꯍꯥꯞꯄꯤꯒꯅꯤꯗꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯏꯗꯅ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯥꯝ ꯆꯥꯎꯕꯤ ꯃꯃꯥꯟꯅꯕꯤ ꯂꯤꯂꯤꯅ ꯔꯣꯀꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤꯁꯨ ꯀꯥꯟꯅꯕ ꯈꯔ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯀꯦꯠꯁꯤꯟꯅꯗꯨꯅ ꯑꯇꯩꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯍꯥꯟꯅ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃꯇꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯁꯨ ꯏꯌꯥ ꯇꯧꯗꯨꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯑꯃꯨꯛ ꯗꯦꯕꯤꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯃꯔꯤꯟ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯥꯡꯗꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯀꯌా ꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯇꯝꯁꯤꯗ ꯗꯦꯕꯤꯠꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯗꯦꯕꯤꯠ ꯆꯪꯂꯛꯄꯗꯨꯗ ꯃꯁꯤꯗꯤ ꯑꯐꯥꯎꯕ ꯂꯧꯃꯤꯗꯨ ꯅꯠꯇ꯭ꯔꯣ, ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ $40,000 ꯇꯥꯟꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯗꯨꯅ ꯅꯪꯕꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯝꯂꯕ꯭ꯔꯣ? ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯇꯝꯕꯨ ꯁꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯁꯣꯍꯔ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤ ꯇꯣꯡꯂꯒ ꯂꯥꯛꯄꯒꯦ ꯍꯥꯏꯔꯗꯨꯅ ꯅꯪꯕꯨ ꯒꯙꯥꯗꯒ ꯇꯣꯡꯂꯒ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯪꯒꯔꯤꯗꯒ ꯇꯣꯡꯂꯒ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯪꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯂꯥꯏꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯈꯥꯃꯦꯟ ꯑꯃꯗꯤ ꯊꯕꯤ ꯊꯥꯏ ꯍꯥꯏꯔꯤꯕꯗꯨ ꯈꯔ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯇꯦꯁ ꯇꯧꯅꯤꯗꯅ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯑꯃꯨꯛ ꯑꯐ ꯁꯥꯔꯗꯨꯅ ꯐꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯉꯥꯛꯇꯅꯤ, ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯠ ꯅꯪꯁꯨ ꯂꯥꯛꯂꯕꯅꯤꯅ
पार्टी असिदा एंजॉय तौरो फमनु लाओ हाइदुना कौशिल्लदुना वेटरदा अखोइगी चाननबसिंग अदु पुथोरक्लो हाइदुना हाइखिरमी मसिदगी वेटरनसु मखोइगी चाननबसिंग अदु पुथोरक्लमी मतमसिदा लिलीना अबोक रॉकीदा ओंचिलक्तुना रॉकीबु कौरदुना नहा असी कयादा फखरबनो हाइरदुना नंगना नत्रगदी पुंसीदा अमुक हना असिगुमलबा मियामना पाक चंगनबा ngamdriba होटल असिदा चाबा फंगनी हाइबा थाजादे हाइरदुना डेबिट अमु ओंचिलक्तुना मियोय खरदी असिगुमबा पुंसी अचि फंगबदी लाइरदना मापुंसी चुप्पगी कानाद्रबा इंखोल अदुदा पत्तुना लैरबसु असिगुमबा पुंसी अचिदी फंगलरोय हाइरदुना अदुगा ग्रुपता सेल पाइबा सारदुना पार्टी असिदा लाक्लिबसिबु नंग नसाना सेलिबा अमनबा ड्रेस अदु फावबा सिनबा ngamdriba नंगबु नमाइदो इकाइद्रा मयाम ममांगसिदा हाइरदुना हाइरखिरमी मसिदगी डेबिटना वखलमा खलमे मयाम सिंग असिना आइंगोंदा टारगेट तौदुना करीम कथाइनरिबा सिंग असिदी टीवी सीरियल ड्रामादगी सुहेना मखोइना हेंजिलक्ले हाइदुना खनजरमे मसिदगी अमु रॉकीना ममानबा सिंगदा फरे पुनमक तोकलो हाइरदुना चूज ग्रांड होटल की ममिंग चलबा चानबा असी चादुना अमुक्तंग टेस्ट तौबियु नकोइसु पामी नत्रगा पामदे हाइबदु खंगनबगी दमक्ता हाइरखिरमी मसिदगी रॉकी की ममानबसिंग अदु मागी लौखनदुना टेस्ट तौननबगी दमक्ता तौनरगलमी मतमसिदा लिलीना हाना चारुबदगी अदुक्की मतिक हाउबदा नतना हाइफंग खंगदबा नुंगाइबा कया फाउरम खिरमी मसिदगी लिलीना मसिदी ओंथोंना हाउख्रे हाइरदुना येंबददी इचम चमना उजबगी वानी अदुबु मसिगी महाव असिदी हाइफंग खंगदबा नुंगाइबा कया फाउबदा नतना ओंथोंना हाउख्रे हाइरदुना पुंसीदा अमुक्ता चारखिद्री हाइदुना हाइरखिरमी मसिदगी अतोपा ममानबसिंगसु चादुना येंगलुबा मतमदा लिलीदा फाउरिबा महाव अमदी हाइफंग खंगदबा नुंगाइबसिंग अदु फाउरमखिरमी मसिदगी ममानबसिंग अदुनसु मसिदी ओंथोंना हाउख्रे हाइदुना हाइरखिरमी रॉकीसु ममानबसिंगी वादु ताबदा हराउखिरमी अदुबु डेबिट नदी करिसु चादबिदा फमदुना लैबगी मतौदु उबदा रॉकीना डेबिटा नाहाक्ति करिगिदमक्ता चादरिबनो हाइदुना हंगखिरमी मतमसिदा लिलीना अमुक खुमनक्लमे महाक्ति लाइरबा मियोय अमा ओइबनिना होटल असिदा स्पेशल ओइना फंगलिबा अचापोट असि इकाइदुना चादबा ओइरंगनी हाइरदुना ngasi president रॉकीना सेल अमत पुथोंदबिदा फ्रीदा पिजरिबा मतम असिदा खुदोंग चाबा लौदुना चाननबा होनहौ नत्रबती नपुंची चुपगी असिगुम्बा स्पेशल ओइरबा होटल असिदा अमुक हन चाबा फंगदबसि आइ हाइदुना हाइरखिरमी मसिदगी डेबिन अमुक लिलीगी वादु ताबदा नोगलदुना हाइरक्लमी सनिंगदबगी वा खत नतेदा हाइबदी असिगुम्बा अचापोट असिदी नुक्तिगी चमनदुना ओकले हाइरदुना नकोइना पानगदी ओक्त्रि फावा चाबियु हाइदुना हाइरखिरमी मसिदगी लिलीना डेबिट की वादु ताबदा नंगबु ngaurabra हाइरदुना वखल यावदबा मी अमगुमना ngang bata nachin thiduna नुक्तिगी चमनबदगी ओकले हाइरिबसिबो मफम असि चूज ग्रांड होटल नि होटल असिदा चंगनिंगे हाइदुना इचम चंबा मी अमना हेक्ता चंगबा याबा मफम सु नते अखोइना चारिबा अचापोट असि होटल असिगी ख्वाइदगी स्पेशल ओइबा अचापोट नि अतोपा होटल दसु फंगबा नते सेल पाइदुनासु अचापोट असि हेक्ता लैगी हाइबदा लैबा nganggadabasु नते मसिदबु नंगना नुक्तिगी चामनबदगी ओकले हाइरिबसिबु अदुक यामना नचिन थीरिबदु करिगिनो हाइदुना हंगलखिरमी मसिदगी अमु जेकना नोगलदुना अइना खनबदा मसिगी नुपा असि खुंगंगदा इंचांग नपि कोइदुना लैखिबदगी मागी मको असि भ्रम चुखिबदा नतना लाइरबा हेनमनबदगी ngaurakतुना सोइत्रंग पात्रंग nganglakliबनि हाइदुना हाइरखिरमी डेबिटसु मागी वादु ताबदा नोखिरमी मसिदगी रॉकीसु साउरदुना हगुलक्तुना डेबिट हाइना कौरदुना नंगिसी थवैना तौगे हाइदुना तौरिब्रा अइना नंगोंदा रेस्पेक्ट खरा उत्पसिदा थक्कागी खल्लिब्रा नंगबु हौची करी ओइरिगे नंगना nganning बदा nganglibasi नंगी करी नतिक लैगे नुक्तिगी चमनबदगी ओकले हाइरिबसिबो चूज ग्रांड होटल की स्पेशल अचापोट असिदा हाइरपदा मसिदगी डेबिट अमु तसिंगना नखोइ साउरबा माले हाइरदुना अइदी तसिंगना असिंगबदु हाइजबनी हाइरदुना मसिदा फंगलिबा इंसांग नपिसिंग असि अइगे इंखोलदा अइना थाजबा ngaktani अदुनाबु अइना नुक्तिगी चमनबदगी ओकले हाइजबनी मसिदबु साउनरगा करी कनबनो
ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯁꯤ ꯆꯥꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯑꯃꯨꯛ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯔꯅꯤ ꯈꯟꯕ꯭ꯔꯥ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯗ ꯐꯪꯂꯤꯕ ꯁ꯭ꯄꯤꯁꯤꯌꯦꯜ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯣꯇꯦꯜ ꯑꯁꯤꯁꯨ ꯅꯪꯒꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯔꯗꯨꯅ ꯑꯁꯨꯛ ꯆꯥꯎꯕ ꯍꯣꯇꯦꯜ ꯑꯁꯤꯕꯨ ꯑꯩ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯁꯨꯝꯅꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯊꯥꯖꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯑꯃꯨꯛ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯐꯪꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯅꯪꯅ ꯊꯥꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯞ ꯑꯃ ꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯔꯨꯞ ꯑꯗꯨ ꯄꯤꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯅꯗꯤ ꯍꯜꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯄ꯭ꯔꯨꯞ ꯑꯗꯨꯕꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯍꯨꯝꯖꯤꯟꯗꯨꯅ ꯑꯪꯀꯜ ꯋꯦꯡꯅ ꯄꯤꯔꯛꯈꯤꯕ ꯁꯨꯄ꯭ꯔꯤꯝ VIP ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯔꯣꯀꯤꯗ ꯎꯠꯂꯗꯨꯅ ꯃꯁꯤꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄ꯭ꯔꯨꯞ ꯑꯗꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯔꯣꯀꯤꯗ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯗꯨꯕꯨ ꯄꯤꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯤꯂꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯀꯥꯔꯗ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯁꯨꯄ꯭ꯔꯤꯝ VIP ꯕ꯭ꯂꯦꯛ ꯀꯥꯔꯗꯅꯤ ꯍꯥꯏꯔꯗꯨꯅ ꯔꯣꯀꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯔꯗ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯁꯨꯄ꯭ꯔꯤꯝ VIP ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯑꯩꯗꯤ ꯃꯥꯡꯖꯕ ꯇꯥꯔꯦ ꯑꯪꯀꯜ ꯋꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯁꯨꯄ꯭ꯔꯤꯝ VIP ꯕ꯭ꯂꯦꯛ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯈꯨꯡꯒꯪꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯕ ꯗꯦꯕꯤꯠꯅ ꯃꯇꯧ ꯀꯔꯝꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ ꯀꯔꯝꯅ ꯄꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯖꯦꯛꯅ ꯑꯃꯨꯛ ꯔꯣꯀꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ 3 ꯈꯛꯇꯪ ꯏꯁꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯥꯔꯗ ꯑꯁꯤ ꯁꯦꯜ ꯄꯥꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯈꯣꯏꯒꯤ ꯌꯨꯟꯁꯦꯟ ꯐꯦꯃꯤꯂꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯒꯦꯁ ꯈꯛꯇꯅ ꯍꯥꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ VIP ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ ꯄꯥꯏ ꯍꯥꯏꯗꯨꯅ ꯇꯥꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ ꯂꯥꯏꯔꯕ ꯗꯦꯕꯤꯠꯅ ꯀꯔꯝꯅ ꯄꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯣꯀꯤꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯁꯨ ꯀꯥꯔꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯂꯥꯛꯂꯒꯁꯨ ꯀꯥꯔꯗ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯃꯤꯍꯧ ꯀꯔꯝ ꯆꯥꯎꯕꯤ ꯂꯤꯂꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯔꯒ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅꯗꯤ ꯅꯉꯣꯟꯗ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯕ ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯁꯦ ꯀꯝꯗꯧꯒꯦ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯅꯣꯛꯁꯤꯟꯅꯔꯗꯨꯅ ꯂꯤꯂꯤꯕꯨ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯅꯄꯨꯟꯁꯤꯗ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯎ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯑꯃꯨꯛ ꯏꯀꯥꯏ ꯍꯛꯇꯛꯇꯒꯤ ꯃꯌꯥꯝꯅ ꯎꯪꯗꯨꯅ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯈꯤꯔꯝꯃꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯑꯩꯗꯤ ꯐꯥꯒꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯂꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯥꯎꯅꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯗꯦꯕꯤꯠꯅ ꯄꯥꯏꯔꯝꯂꯤꯕ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯥꯏꯔꯕ माना सुप्रीम VIP ब्लैक कार्ड असी करमना पाइब ngमगदौरिबनो करिगुंबा सुप्रीम VIP ब्लैक कार्ड पाइब मियोय अमा लाक्प तारगदी अंकल नसु आइंगोंदा पाव पिरकदबनी अदुबु ngasiगे ओइनदी अंकल न पाव अमत पिरक्त्री अदुनदी महान ngasi पाइरमनिबा ब्लैक कार्ड असी नकलीनी हाइना खल्लदुना हगुलक्तुना डेबिट बु कौरदुना नकली की ब्लैक कार्ड अमा पाइसिलगा करिसु नत्तब नंगना नोंगमदा बिलियनर ओइबा याबा नत्ते नंगना तौरिबा प्लान अदुगी मतुंगिना हौजिंगमक सोइख्रे लानख्रे हाइदुना खू कुंदुना आइंगोंदा हाइजहो अदु ओइबा तारगदी मतम कुइना क्लासमेट ओइमिनरपगी मा येंगलगा नंगबु ngakpige अदु नत्तब तारगदी का असिगी मनुंगदगी हिंगना खक हनबा ngamloi हाइदुना
ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯤꯍꯧ ꯀꯔꯥꯝ ꯆꯥꯎꯕꯤ ꯂꯤꯂꯤꯅ ꯑꯃꯨꯛ ꯗꯦꯕꯤꯠꯅ ꯄꯥꯏꯔꯝꯂꯤꯕ ꯁꯨꯄ꯭ꯔꯤꯝ VIP ꯀꯥꯔꯗ ꯑꯁꯤꯗꯤ ꯅꯀꯂꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯗꯨꯅ ꯒ꯭ꯔꯨꯞꯇ ꯁꯦꯜ ꯄꯥꯏꯕ ꯁꯥꯕꯇ ꯅꯠꯇꯅ ꯁꯥꯁꯤꯟꯅꯕ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯄꯥꯏꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯑꯃꯨꯛ ꯁꯥꯔꯛꯂꯕ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯁꯨꯄ꯭ꯔꯤꯝ VIP ꯀꯥꯔꯗ ꯄꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯥꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯅꯀꯂꯤꯒꯤ ꯕ꯭ꯂꯦꯛ ꯀꯥꯔꯗ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯣꯀꯤꯅ ꯌꯦꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯕꯗꯤ ꯀꯥꯟꯅꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯔꯣꯀꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤꯅ ꯈꯪꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯛꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯅꯪꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯀꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯅ पार्टी असिदा कौरगा अदुगा नंगना नकलीगी ब्लैक कार्ड अमा पाइरदुना माबु इकाई खुमनबा उट्पगी महुत्ता अखोय मयामदा नमथाक तौरिबा करिगिनो हाइदुना हाइरखिरमी मसिदगी पितरनसु साउना हौगलक्तुना नंगदी खुंगंगदा इंखोल कोइदुना लैबा लाइरबा मीनी अदुगा नकलीगी ब्लैक कार्ड अमा पाइरगा सेन पाइबा सादुना नाटक तौरिबदु इकाइदब्रा हाइदुनासु हाइरखिरमी मसिदगी डेबिटना अमो आइगी सुप्रीम VIP ब्लैक कार्ड अदु नखोइना यामना थाजद्रगदी होटेल असिगे मियोय अमा हेक्ता कौरगा कार्ड असी असेंबरा नत्रगा नकलीरा हाइबदुसु येंथोकपियु हाइरदुना करिगुम्बा मसिदा नकली ओइरंबा तारगदी खु कुंदुना सोइख्रे लानख्रे हाइदुना हाइजगे नखोय यारब्रा हाइदुनासु हाइरखिरमे मसिदगी लिली अदु डेबिट की वादु ताबदा रॉकीबु कौरदुना महांगना हाइरिबा ngangliba sing asigi matungi nadi machin thiba mande hairaduna magisibu tasingna achumba oiramloidra haina hanglubada roki adu sauraduna lilibu inthogladuna kadaidagi achumbano machin thiribani hairaduna david pu kauraduna aigi mangda yamna singba saganu nangna tauriba thabak sing adu aina loina khangabani कार्ड अच्छी अमु नकली रा अचुंबरा हाइबदु येंगहंदुना मतम चंगननबा होनरिबदु मदुना नंग माइ पाक्कदबा नत्ते करिगुंबा नंगना नकली की कार्ड असिदा सेल पाइबा सादुना अदुम लैबा तारगदी चूज ग्रांड होटल की साइट तगी नचिन थीदुना सुप्रीम VIP ब्लैक कार्ड डुप्लीकेट अमा पाइरंबगी दमक अइना नंबु वरक्कनि हाइरदुना ममानबसिंदा महाकी मथक्ता खुद थाव हाइदुन हाइखिरमे मसिदगी ममानब जेकना हाइरगलमे अइगी वखलदी असेंबदु खंद्रिङैदा खुद हाना थारुबा तारगदी करिगुम्बा कार्ड असिना असेंबा ओइरमलगदी अइखोइदा ओइना दोसा तागनी मसिदी चूज ग्रांड होटल गा मरी लैनबा केसु ओइबनिना अदुना फजना मुन्ना खंगलबा मतुंगदा खुद थारबसु थासी हाइना हाइरुबदा रॉकी अदु साउरदुना जेक की फुरित अदु पाइरदुना अइगी अंकल अदु चूज ग्रांड होटल गे मैनेजर अमनी अदुना कार्ड असी नकलीरा नत्रगा असेंबरा हाइबदु अइना लोइना खंगलबनी मखा ताबा पुमनमक अइना लोइना दायित्व लौगनी हौजिबक माबु फादुना वरकनबा हाइखिरमै मसिदगी डेबिट पु मखोय अनिना चंगसिनदुना फादुना टेबल द नमचिनदुना थमकिरमै मसिदगी रोकीनसु लिगली अमा पाइरदुना लिगली अदुना डेबिट खुद थाननबा चंगसिलखिरमै मसिदगी रोकीना महांगना पाइरिबा लिगली अदुना डेबिट के मकोकता थाननबा तौरखिरमै मखताबदी मथंगी एपिसोड अमु खंगमिनरसी ngasidi thabak khara chinba maramna drama asisu khara tenkhre masigi damakta ngakpi naba haiduna su kanglai wari na chongi makai dagi nolokna haijari makhatarakpa mathangi episode thagalakpadadi khara hena sangna semduna drama thagatpa ngamdanaba honajage loina na channel asibu subscribe tawdaba yauragadi subscribe tawsinbiramo channel asibu support tawbibu oina मसीना मरम ओइरगा मखा ताना वीडियो सेम्बा मतमदा आइगोंदसु थौना अमा ओइननबगी दमक्ता करिगुंबा ड्रामा असिदा वहै वतादा असोइबा अहेनबा अवाटपा यावरगसु अपंगबनी खंदुना ngakpinaba haidunasु अमुक हन्ना इकोकनोना खुरुमदुना हाइजरी मसी हाइरगा मयामदगी काइननबा अमुक हन्ना खुरुमजरी।